mayam ngasi mu channel asina inau na pujariba web series asigi maming Stranger Things series asidi aina hana explain tawjakraba Spartacus Viking amadi Viking benhaladagi tonganba category habdudi oire masidi science fiction horror drama da yumpham oiba series amani series asi 2016 17 19 amadi 22 da mathang manau naina season 1 2 3 4 phawdi puthokre series gi rating su phajana wangi IMDb da 8.7 phangli Rotten Tomatoes na 91% oiri Google users na 96% like pikraba series amani series asigi wari si kiba khangdaba thongna leraba nipam chamari na khudong thiba gaya mayok na khibagi wari ni angang mari dugi maming na Mike Will Lucas amadi Dustin ni masida masagi super power yaujaba nupim cha amasu yauri maming 11 haina khangnari series sida yauriba atai character sing jide ai wari marakta adumak hapcharak lage adudi mayam hojik wari si haujarage kamdauba ga habdu mayam punna yengminarasi hojik series sigi ihan hanba sinsida 1983 matamgi November 6 ki ahing amadagi haure hojik sinsida ulakliba mafam sina US ki Hawkin haiba mafam sida leiba science laboratory gi building amadagi haure hojik building sigi manungdana ngaliba blab singji khap tuna yam aki tujungbagi sinna maka uri misu amata leiba ude tanja sida ayeng bai khoida khangan ba mongda uri ba thong si khanga hang toraktuna scientist ama yam pakhana chen thorakli scientist na hojik mamai da huma ana pikaduna yam pakhana kanna cheli mahana hojik building sidagi thokina bagidama tung han yengduna building sigi lift si hangtokna ba kan honari hoji uchina china lift si hangtorakli mahana manung sida changjalaga chelakhi belambi sida munna yengduna leiringai lift sigi mathak takba saruktagi creature amagi khonjel tabadagi yengkhalubada makokta laktuna mathaklomda chingkhatkre masidagi sinche hongkiduna Mike Will Lucas amadi Dustin makhoi marigi sinda muglakre hojik Mike ki mayumda makhoi mari si game ama sanaduna leiri makhoi mari na hoje sanariba game asi creature gumba monster gumba jiba singjigi makhoi na wari sagattuna yam nungaina langduna sanari makhoi mari na hojik langman basida Mike ki mama Karen se changaklaga macha Michael da kanna lawrokle Mike na ima kaidorage akoi game ngaktang sanabani hairi Karen adu orabasu na khoina sanariba game adu loisalo minute 35 phawi manungda loisalo hairamlaga mama si chatkre masida Mike na tanarakuna mama da request ama tawjari ima minute 35 adudagi minute 5 dang hapiu minute 10 dang oihanbiu Karen noisu khangli na tra hayeng school ngana chakani habis haiba indaba tawganu yam thuna loisalo hairi Mike na ima khoi marina game asi sagalakna bahonabada numit 10 ni hena changkrabani adu ngasi sanaba howbasida pung 10 hena changthokre aisu khangaudre hairi mama Karen kari nakhoina sanaba khatada pung 10 hena matam mangan khraba haidro ngangakli Mike na mu mapa tet ki manakta changchanduna baba ima da yanaba amta ngangna biu hairi mapa tet Michael adugi matang do ai khangde namana hari basi ilhobana phagani hairi Michael su upai leitre somduna Will hoi Lucas hoi se sanaba si loisanduna mayum da hannaba thorang tawri Dustin na halamda sida makhoi ni da makhoi mari na hana chakibagi achapot aremba khara masi kana chaningi ge haiduna hangli Will ga Lucas ka su aikhoi di chaningre haiduna thokre Dustin no si achapot si puduna mamanaba Mike ki mache Nancy gi manakta lakli Nancy di bahaki ka sida inkhalakpagi nauna boyfriend ama khangnabagi phone da wari kana sudunu leramli Dustin thongjin sidagi achapot si chahogera haiduna hangli Nancy na phone che ngak thamamaga disturb tawre haiduna khitang saurapna thong si thingjankre Dustin su pai leidana tholole Dustin na Mike ta no chedu ngaurba kanom ta hore hairi Mike na karigino nangna adumna hairibadi haiduna hangli Dustin ngasi engonda nahangai tawdo mo ama tawri sawdo no su ta hobani hairi makhoi mari si hayemu sanana ba warep lepnaraga makhoi hum si mayum da hannabagi damak cycle amamam thawduna thokre Mike su mayungi mapanda thaliba blab chil muthalamlaga imungda changkre hojik mayum nomda halaklebisi Will ga Lucas ka Dustin gani masida Lucas si khara laklaga mayum yobadagi changaure Dustin na ibani yum yodi phawba lamjen tana sira haiduna hangli Will na apobaduna akabduda comic ama pigedabani hairamlaga mahak hana yangna thogatkre Dustin su tanaratuna lamjen sigi start pawba hawdringai da nang hana thawkhriba karigino haiduna lawdu lehori Will di Dustin na lawribisi ita taramdabi yam yangna thogalagli Dustin su tanaba ngamdabadagi maninglomda khara tapthana lehore Will na hojik mathanta mayungi maikai romda lakpada mahaki cycle gi light asi phut mutba horakle Will na light asi makuna semdana sum lakpada mamangda yam wangba karino khangdaba jiba ma lepto lerambadagi khangduna mahaksu cycle si nakanda thogdaduna longsalle mahana hawgatuna yengmada su amamba jaga sida karino khangdaba jiba mana ngangduna manakta sum naksalakpadagi cycle si huntoklamlaga mayum tamna makhongna chelakli mahana mayum si yoraktuna yam pakhana mamaga mayamba Jonathan ga kauduna ko thiri makhoi gi hoi si ju pakhongda khongdo laikre Will na hojik yam pakhana mayambaga mamaga kaubada yum sida kanamta leiramdre hojik mahakna thongnawdagi mung yengmada jiba duna makhoi gi yumlomda lakpa si mami sami oi uri masidagi Will su yam pakhana phone asi mamagi office ta phone tawnaba kan honari
ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ, ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯒ ꯃꯃꯥ ꯖꯣꯏꯁꯀ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯒ ꯃꯌꯥꯝꯕꯒꯁꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯈꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯤꯜꯅ ꯇꯧꯔꯤꯕ ꯐꯣꯟꯁꯤꯗꯁꯨ ꯐꯣꯟꯁꯤ ꯆꯠꯂꯝꯃꯒ ꯃꯤꯅ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯍꯨꯠ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯖꯤꯕꯁꯤꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯖꯤꯕꯁꯤꯅ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯥꯁꯤ ꯂꯧꯊꯣꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯋꯤꯜꯁꯤ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁꯪ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯃꯔꯨ ꯍꯟꯖꯤꯟꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥꯁꯤꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯁꯤ ꯇꯞꯅ ꯁꯨꯝ ꯉꯥꯟꯈꯠꯂꯛꯂꯤ꯫ ꯋꯤꯜꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯥꯁꯤꯒꯤ ꯕ꯭ꯂꯕꯁꯤ ꯈꯪꯉꯥꯟ ꯉꯥꯟꯂꯝꯂꯒ ꯈꯪꯃꯝ ꯑꯃꯨꯛ ꯃꯝꯈ꯭ꯔꯦ꯫ ꯋꯤꯜꯁꯨ ꯀꯥꯁꯤꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯖꯤꯝ ꯍꯣꯄꯔ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯥ ꯍꯧꯖꯤꯛ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯝ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯊꯦꯡꯈꯤꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯉꯔꯥꯡ ꯃꯥꯡꯈ꯭ꯔꯕ ꯋꯤꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥꯝꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯤ ꯑꯣꯐꯤꯁ ꯆꯠꯅꯕ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯖꯣꯏꯁꯅ ꯑꯣꯐꯤꯁ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯁꯣꯁꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯁꯣꯐꯥꯗ ꯂꯩꯕ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯇꯥꯈ꯭ꯔꯦ꯫ ꯖꯣꯏꯁꯅ ꯁꯣꯁꯤ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥꯁꯤ ꯑꯣꯐꯤꯁ ꯊꯦꯡꯕꯒꯤ ꯌꯥꯝ ꯐꯤꯡꯅ ꯖꯣꯅꯥꯊꯟ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯣ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯖꯣꯏꯁꯅ ꯑꯣꯐꯤꯁ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯤꯜꯁꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯖꯣꯅꯥꯊꯟꯗ ꯅꯅꯥꯎ ꯋꯤꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗꯣꯛꯇ꯭ꯔꯤ, ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯃꯥ ꯖꯣꯏꯁꯅ ꯖꯣꯅꯥꯊꯟ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯅꯥꯎꯗꯨ ꯅꯪꯅ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯖꯣꯅꯥꯊꯟꯅ ꯏꯃꯥ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯀꯥꯎꯕꯅꯦꯃꯤ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯆꯥꯛ ꯊꯣꯡꯉꯤꯕꯁꯤꯅꯤ꯫ ꯃꯃꯥ ꯖꯣꯏꯁꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯤꯜꯒꯤ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯤꯜꯗꯤ ꯃꯍꯥꯛꯀꯤ ꯀꯥꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯣꯏꯁꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯗ ꯋꯤꯜꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯨ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯅ ꯑꯩꯅ ꯍꯪꯉꯤꯕꯁꯤꯗ ꯈꯨꯝꯃꯨ, ꯅꯅꯥꯎ ꯋꯤꯜ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯂꯠ ꯇꯧꯗꯨꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯗ꯭ꯔꯒ ꯀꯅꯥꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯑꯩꯁꯨ ꯉꯔꯥꯡ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯑꯦ, ꯕꯣꯁꯅ ꯊꯕꯛ ꯈꯔ ꯄꯤꯔꯛꯄꯗꯒꯤ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯏꯁꯁꯨ ꯏꯁꯧ ꯂꯥꯡꯈꯠꯂꯛꯇꯨꯅ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯌꯨꯝꯁꯤꯗ ꯑꯍꯟ ꯑꯣꯏꯔꯤꯕꯁꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ, ꯋꯤꯜꯗꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯏꯕꯥꯅꯤꯃꯛ ꯄꯨꯟꯅ ꯑꯣꯐꯤꯁꯇ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯌꯥꯔꯣꯏ, ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯋꯤꯜꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯅꯤ, ꯃꯈꯣꯏꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯃꯥ ꯖꯣꯏꯁꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯏꯛꯀꯤ ꯃꯃꯥ ꯀꯦꯔꯦꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯏꯛꯀ ꯃꯆꯦ ꯅꯥꯟꯁꯤꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯗꯥꯏꯒꯤ ꯈꯟꯅꯔꯛꯄ ꯑꯁꯤꯗ ꯖꯣꯏꯁꯅ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯋꯤꯜꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯦꯔꯦꯟꯅ ꯅꯠꯇꯦ ꯃꯥꯏꯛꯅꯤ, ꯃꯆꯦꯒ ꯈꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯖꯣꯏꯁꯅ ꯉꯔꯥꯡ ꯑꯍꯤꯡ ꯋꯤꯜꯗꯨ ꯅꯈꯣꯏꯗ ꯂꯦꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯦꯔꯦꯟꯅ ꯂꯦꯛꯇꯦꯅ, ꯃꯈꯣꯏꯗꯤ ꯄꯨꯟꯅ ꯁꯥꯟꯅꯔꯝꯂꯒ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯠꯈ꯭ꯔꯕꯅꯤ, ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯕꯅꯤ, ꯁ꯭ꯀꯨꯜꯗ ꯈꯔ ꯉꯟꯅ ꯆꯠꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯐꯣꯟꯁꯤ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥ ꯖꯣꯏꯁꯇꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯃꯆꯥꯒꯤꯗꯃꯛ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯛꯀ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯁꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯋꯤꯜꯁꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯆꯠꯂꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯋꯤꯜꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯈꯥꯝꯐꯝꯁꯤꯗ ꯋꯤꯜꯒꯤ ꯁꯥꯏꯀꯜꯗꯤ ꯈꯥꯝꯃꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯤꯜꯒꯤ ꯃꯔꯝꯗ ꯅꯩꯅꯔꯤꯉꯩ ꯃꯈꯣꯏꯗꯒꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯈꯔꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯗꯒꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯗꯁꯇꯤꯟꯕꯨ ꯈꯟꯗꯨꯅ ꯅꯪꯅ ꯍꯩꯖꯕ ꯇꯦꯂꯦꯟ ꯈꯔ ꯎꯠꯂꯨ ꯍꯥꯏꯗꯨꯅ ꯐꯣꯔꯁ ꯇꯧꯈ꯭ꯔꯦ꯫ ꯗꯁꯇꯤꯟꯁꯨ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯁꯤ ꯃꯨꯛꯄꯗ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯁꯤꯅꯁꯨ ꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛꯀꯤ ꯃꯆꯦ ꯅꯦꯟꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯁꯨ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯉꯔꯥꯡ ꯁ꯭ꯇꯦꯐꯀꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯥꯟꯁꯤꯅ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯝ ꯍꯧꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯇꯞꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯃꯨꯛ ꯅꯥꯁꯣꯟ ꯄꯤꯛꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯥꯟꯁꯤꯅ ꯍꯣꯏ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯦ, ꯑꯩꯅꯁꯨ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯏꯕꯥꯅꯤ ꯑꯍꯦꯟꯕ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯍꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯖꯩ, ꯈꯔ ꯂꯩꯔꯒꯗꯤ ꯇꯞꯅ ꯈꯔ ꯅꯛꯁꯟꯅꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯁꯥꯟꯅꯅ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯎꯄꯨꯁꯦ ꯍꯥꯡꯉꯨꯕꯗ ꯁ꯭ꯇꯦꯐꯀꯤ ꯆꯤꯊꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯁ꯭ꯇꯦꯐꯀ ꯅꯥꯟꯁꯤꯒꯁꯤ ꯀꯣꯂꯦꯖꯀꯤ ꯕꯥꯠꯔꯨꯝ ꯑꯃꯗ ꯗꯦꯠ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯕꯦꯜ ꯇꯥꯔꯛꯄꯗꯒꯤ ꯅꯥꯟꯁꯤꯁꯤ ꯀ꯭ꯂꯥꯁ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯁ꯭ꯇꯦꯐꯅ ꯑꯣꯏꯅꯗꯨꯅ ꯊꯠꯂꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ꯫ ꯃꯁꯤꯗ ꯅꯥꯟꯁꯤꯅ ꯃꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩꯁꯤ ꯀꯟꯅ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯖꯤꯝ ꯍꯣꯄꯔ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯖꯣꯏꯁꯅꯁꯨ ꯖꯤꯝꯗ ꯃꯆꯥ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤ ꯖꯣꯏꯁꯁꯨ ꯃꯐꯝꯁꯤꯗ ꯃꯆꯥ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯐꯥꯏꯜ ꯇꯧꯅꯕ ꯂꯥꯛꯂꯤ꯫ ꯖꯤꯝꯅ ꯖꯣꯏꯁꯀꯤ ꯋꯥꯐꯝꯁꯤ ꯇꯥꯗꯕꯤ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯖꯣꯏꯁꯁꯨ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯖꯣꯏꯁꯅ ꯖꯤꯝ ꯍꯣꯄꯔ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯤ ꯄꯨꯡ 1ꯃꯨꯛꯇꯤ ꯐꯥꯔꯝꯂꯒꯅꯤ, ꯖꯤꯝꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯉꯥꯡꯗꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ
ꯉꯥꯎꯕ ꯂꯥꯡꯕ ꯆꯠꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯤꯜ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯅ ꯏꯆꯥꯒꯤ ꯃꯒꯨꯟ ꯐꯖꯅ ꯈꯪꯉꯤ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯖꯤꯝꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯁ꯭ꯀꯨꯜꯗꯤ ꯆꯠꯂꯒ ꯆꯪꯗꯕꯤ ꯀꯣꯏ ꯉꯥꯎꯗꯨꯅ ꯂꯩꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯃꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯎꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯣꯄꯔ ꯅꯪꯗꯧꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯗꯧꯅꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯈꯔ ꯇꯣꯉꯥꯟꯕ ꯑꯉꯥꯡꯅꯤ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯐꯤꯔꯦꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯎꯈꯤꯕ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯁꯥꯏꯟꯇꯤꯁ ꯈꯔ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯈꯔꯁꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅꯕ ꯁꯨꯠ ꯁꯦꯠꯆꯟꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯁꯤꯟꯗ ꯎꯈꯤꯕ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯁꯥꯏꯟꯇꯤꯁ ꯑꯃ ꯐꯥꯈꯤꯕ ꯃꯐꯝꯗꯨꯗꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯎꯔꯥꯁꯨ ꯃꯥꯟꯕ ꯒꯝꯁꯨ ꯃꯥꯟꯕ ꯂꯦꯡꯁꯨ ꯂꯦꯡꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯎꯔꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯍꯦꯠꯁꯤꯅ ꯄꯣꯠ ꯑꯗꯨ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤ ꯎꯃꯪꯁꯤꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯏꯀꯩ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯑꯣꯏ ꯌꯨꯝ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯎꯔꯦ ꯃꯁꯤꯗ ꯂꯣꯟꯅ ꯆꯪꯁꯟꯗꯨꯅ ꯀꯤꯆꯟꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯌꯥꯝ ꯂꯥꯝꯅ ꯆꯥꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯣꯇꯦꯜ ꯃꯄꯨꯁꯤꯅ ꯎꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯇꯥꯟꯅꯔꯛꯂꯤ ꯑꯉꯥꯡꯁꯤꯁꯨ ꯆꯥꯅꯕ ꯈꯔꯁꯤ ꯄꯨꯗꯨꯅ ꯆꯦꯟꯖꯔꯤ ꯍꯣꯇꯦꯜ ꯃꯄꯨꯁꯤꯅ ꯑꯉꯥꯡꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡ ꯎꯕꯗ ꯍꯣꯇꯦꯜ ꯃꯄꯨꯁꯤ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯅꯤꯄꯥꯁꯤꯅ ꯑꯉꯥꯡꯁꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯇ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯂꯤ ꯃꯁꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯗꯤ ꯁꯥꯏꯟꯁꯀꯤ ꯀ꯭ꯂꯥꯁꯁꯤ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯏꯛꯀ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯗꯤ ꯁꯥꯏꯟꯁ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯣꯖꯥꯁꯤꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝ ꯂꯨꯅ ꯇꯧꯗꯨꯅ ꯅꯧꯅ ꯄꯨꯔꯛꯄ ꯃꯦꯆꯤꯟ ꯑꯃ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯌꯦꯡꯍꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯋꯥꯍꯪ ꯄꯥꯡ ꯆꯠꯊꯅꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯀꯥꯗ ꯄꯨꯁꯟꯗꯨꯅ ꯖꯤꯝ ꯍꯣꯄꯔ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯇꯧꯅꯕ ꯇꯧꯔꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯂꯥꯡꯃꯟꯕꯗꯒꯤ ꯖꯤꯝ ꯍꯣꯄꯔꯅ ꯆꯩꯗꯨꯅ ꯑꯃꯨꯛꯇ ꯅꯣꯏ ꯍꯨꯝꯃꯛ ꯉꯥꯡꯁꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯃꯃꯝꯈꯛ ꯉꯥꯡꯒꯗꯕ ꯑꯍꯥꯟꯕꯗ ꯃꯥꯏꯀꯦꯜ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯍꯦꯛ ꯆꯠꯂꯦ ꯍꯥꯏꯕ ꯃꯐꯝꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯀꯦꯜꯅ ꯃꯛꯋꯨꯗ ꯀꯧꯋꯦ ꯍꯥꯏꯔꯛꯂꯤ ꯃꯤꯡꯁꯤ ꯇꯥꯕꯗ ꯍꯣꯄꯔꯁꯨ ꯉꯛꯇꯨꯅ ꯀꯔꯤ ꯃꯛꯋꯨꯗ ꯍꯥꯏꯕ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯅꯪꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯕ ꯂꯝꯕꯤꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯄꯨꯂꯤꯁ ꯑꯃꯁꯤꯅ ꯁꯥꯔ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯂꯝꯕꯤꯁꯤꯒꯤ ꯃꯤꯡꯁꯤꯗꯤ ꯂꯣꯔꯗ ꯑꯣꯐ ꯗ ꯔꯤꯡꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯕꯅꯤ ꯍꯥꯏꯔꯛꯂꯤ ꯗꯁꯇꯤꯟꯅ ꯑꯃꯨꯛ ꯗ ꯍꯣꯕꯤꯠꯇꯁꯨ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯁꯤꯃꯨꯛ ꯃꯔꯩ ꯌꯦꯠꯅꯔꯛꯂꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯥꯡꯈꯠꯂꯛꯄ ꯑꯁꯤꯗ ꯍꯣꯄꯔꯅ ꯁꯥꯎꯗꯨꯅ ꯍꯣꯏ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯒꯤ ꯑꯃꯅ ꯉꯥꯡꯉꯤꯉꯩꯗ ꯑꯃꯅ ꯌꯥꯎꯁꯟꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯃꯈꯛꯇ ꯉꯥꯡꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯕꯔꯥ ꯃꯥꯏꯀꯦꯜ ꯅꯪꯒꯤꯗꯣ ꯃꯈꯥ ꯇꯥꯎ ꯃꯥꯏꯀꯦꯜꯅ ꯂꯝꯕꯤꯗꯨ ꯇꯁꯦꯡꯅꯗꯤ ꯂꯩꯕ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯃꯛꯋꯨꯗ ꯍꯥꯏꯕ ꯃꯃꯤꯡꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯣꯟꯖꯟꯕ ꯃꯃꯤꯡꯅꯤ ꯂꯝꯕꯤꯗꯨ ꯀꯣꯔꯟꯋꯥꯂꯤꯁꯀ ꯀꯂꯤꯒꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯗꯨꯅ ꯇꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯉꯥꯡ ꯁꯥ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯂꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯍꯥꯏꯔꯤ ꯃꯥꯏꯀꯦꯜꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯑꯍꯨꯝꯁꯤꯅ ꯃꯈꯣꯏꯁꯨ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯍꯣꯄꯔꯅ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯍꯦꯛ ꯊꯥꯕꯒ ꯑꯇꯩꯗ ꯂꯥꯡꯐꯥꯡ ꯆꯠꯇꯕꯤ ꯌꯨꯝꯗ ꯆꯞ ꯌꯨꯡꯅ ꯆꯠꯈꯤꯗꯕ ꯚꯥꯞ ꯇꯥꯔꯕꯔꯥ ꯅꯈꯣꯏꯅ ꯁꯥꯏꯀꯜ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯌꯨꯝ ꯌꯧꯗꯕꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯡꯈ꯭ꯔꯤꯕ ꯅꯃꯥꯟꯅꯕꯗꯨ ꯊꯤꯕꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯀꯥꯔꯟ ꯇꯨꯔꯟ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤ ꯂꯣꯔꯗ ꯑꯣꯐ ꯗ ꯔꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯠꯇꯦ ꯗꯁꯇꯤꯟꯅ ꯑꯗꯨꯗꯤ ꯗ ꯍꯣꯕꯤꯠ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯔꯟ ꯇꯥꯁꯜꯂꯛꯂꯤ ꯂꯨꯀꯥꯁꯅ ꯑꯃꯨꯛ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯃꯨꯛ ꯌꯦꯟꯅꯔꯛꯂꯤ ꯃꯁꯤꯗ ꯍꯣꯄꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯆꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯆꯥꯅ ꯍꯦꯛ ꯁꯥꯟꯅꯐꯝ ꯎꯃꯪꯒꯤ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯪꯁꯤ ꯃꯥꯡꯈ꯭ꯔꯕ ꯋꯤꯜꯅ ꯁꯥꯖꯔꯝꯕ ꯁꯪꯅꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯃꯊꯟꯇ ꯍꯦꯛ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯖꯒꯥꯅꯤ ꯖꯣꯏꯁꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯃꯃꯥꯡꯗ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯖꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯗꯅꯁꯨ ꯃꯄꯥꯟꯗ ꯃꯅꯥꯎꯄꯥ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯃꯥ ꯖꯣꯏꯁꯅꯁꯨ ꯌꯥꯝ ꯀꯟꯅ ꯀꯧꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯉꯁꯥꯏ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯇꯦꯜꯁꯤꯒꯤ ꯃꯄꯨꯁꯤꯅ ꯑꯉꯥꯡꯁꯤꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯕꯤꯗꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯖꯔꯤ ꯑꯉꯥꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯅ ꯃꯕꯨꯛ ꯂꯥꯝꯅ ꯆꯥꯖꯔꯤ ꯍꯣꯇꯦꯜ ꯃꯄꯨꯁꯤꯅ ꯅꯪꯒꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯉꯥꯡꯁꯤꯗꯤ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯦ ꯃꯥꯅ ꯆꯥꯅꯕꯁꯦ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯤ ꯍꯣꯇꯦꯜ ꯃꯄꯨꯁꯤꯅ ꯑꯆꯥꯄꯣꯠꯁꯤ ꯂꯧꯁꯟꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯅꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯤꯒꯅꯤ ꯅꯪꯅ ꯑꯣꯛꯇ꯭ꯔꯤꯒꯩ ꯄꯤꯒꯅꯤ ꯃꯇꯨꯡꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯄꯤꯖꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯒꯗꯕꯅꯤ ꯋꯥꯐꯝꯁꯤ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤꯁꯨ ꯃꯉꯛ ꯅꯣꯝꯃꯛꯂꯤ ꯏꯄꯥꯁꯤꯅ ꯐꯔꯦ ꯑꯗꯨꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯃꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯅꯁꯤ ꯑꯩꯒꯤꯅ
Benny kawi Benny Heman sumaina mi unaba mi khangnaba matamda suaina khutchoknagadaba nang kaimta kigano pakhatkan karimta tawro nang unaba si yam nungai suaina hairasu ya aduga nangi namingna kari kawba haduna hangli adubo angang sidi pakhuma mata piraktre angang sina wa mata ngangtaba sida nipa si upai leitre mahana angang sigi khudangda thariba number si yengmada 11 haduna thadun leramli angang si chu makhuchi chingjantre nipa sina 11 nangi khudangda thariba number dugi athrajina karino aingonda hayu hairi angang sina hairoi haragli angang sina ahanbo oina machindagi hairoi hana tholakpa sida nipa si harauduna hojikti simadi khangedana nang wa ngangbadi thoi aina number dugi athra hangmada nangna hairoi hariduna karigino haduna hangli angang si muktu min namuk leithokre masidagi hotel mapu benina nangna aiga wari sana se yadrabanina nang chak lamdraba male nangi chana base ai purage ko aiduna puduna chakige taw angang sina magi chana basi puki dore pakhatpadagi machindagi 11 hana hairagli benina hoine number du di khangine 11 ni adubu madugi athra du karino haiba haduna hankalagli angang sina wadi ngangda bi sign oina masada khut thinjaduna 11 hana amu hairagli masidagi benina su khankre angang sigi maming si 11 kawe haiduna chana basung pibiduna angang sida pijakre masidagi benina angang sigi mari makong khangnabagi damak kanagum kharada phone tawkre mafam sigi address so haikre aduga angang sigi mawong matau su loina haikre 11 haiba angang si chu mahakna chana basi sum cha don leiringai mamangda phen ama makhon thokna ungmasi ure masi mahakna taningdabadagi mamina khana yengjanbada phen asi ungambasi chap lepkhre masidagi ayeng bai khoina su khangle angang asi achamba angang natte masada super power ama yawe habasi masidagi sinsi ngasai Michael hoina address pirakhiba lambi duda hopper ga maki makhada leiba police kharaga thijanba lagli police ani sinadi wilbu kauduna thiri hopper na sum yangpada hojik will na ngasai langthoma cycle si ure makhoyom su cycle si manakta changchanduna police amana masigi cycle si mangkhriba angang dugi oiramgadra haduna angli hopper na hoi ainadi masi oiramgani haina khalli nipamana angang du yam thina sokraba jala haduna hangli jim hopper na hoi kharabodi soamba yai angang si khudong thiba amadi nangkhre aina khangli maramdi cycle haibasi angang singidi khwaidagi pamjaba thawai gumbani masibu langthoktuna thamamba haibasi maram ama soida leigani makhoi humna koina sum yengbadadi kanamta udi masidagi cycle si makhoi humna paikhatuna puduna chatkhre masidagi sinsi hawking haiba lamsida umangi jagada lona leiriba science laboratory asida mung lagli hoji mafam sigi official kharana lamdam sida leiriba miyoi singna phone da ngangnariba wa singji loina taduna record tawri makhoi si karigumba aronba thabak khara tawre habade koina su khangle adubu kari thabak no habdi hoji phawbadi uthokdri makha taba season amadi episode singda soidana uragani somdana oil gi mama si machabu thina honabada khangna chanaba phone pangtawda tawdu leiri masa se yam hojik tension leiba habda su oiri macha gi paw mata phangdaba sida hojik phone si yam kanna thamjanduna isau langdo leiri masida macha pa han Jonathan na mama bu themduna mama na tension leirebasi phadana ba kan honari Joyce te muk phone si paikhatuna khaina do leiriba mapuroiba Loni da phone tawragli Joyce na will mangre haba pawsi haibada su Loni ari bani pasina thawa sadana phone si thamjangre Joyce ti hojik tension je sum hengalagli tanja sida mapanda gari thokjalapagi makhon se tabadagi Joyce ka Jonathan ga mamam cha se mapanda prabab chen thoragli hojik police officer hopper na will na thaugiba cycle si pudun lag cycle si ubada mama Joyce na yam pakhatna cycle sida i nung terambra mafam du da i tarambra haduna hangli hopper na i nung di mafam du da taba uramde haduna imung si check tawna ba changchankre mayam Jonathan na cycle sina a umang da ta do leramaga mayam na mafam sida lagli bisina karigino haduna hangli hopper na cycle na ada phanglabasu masadi yum si yoramba yaina Joyce na adom na khalli bisina karino aina di yum si check tawramo haina khalli bara haduna hangli hopper na aina de dum na di haikidena phaglang sida tariba dak sina karino hana dagi dum tabara haidun hangli Joyce na dak to hana dagi leibo orangani adom na chu khangbiribadun yum sida nupam changakta ani leiribase tasengwadi dak se thong yam kanna hangtokhibadagi phaglang da yaichanduna taba dangni tanja sida mapanda hui yam kanna khongpa sitare masidagi hopper na su tholaktuna mapan sida su koyeng yengli hoji hopper na yum sigi maning thangba sarukta tongan ba sanga ma leibasi su ure tasengwadi sanga si su mafam khangdana mangkhraba wilna nongmai paidun lepama mafam duni mafam sida joji wilna hange toromba wilna phakairama nongoi marugi upu nongmai thambam ji yenglingai mafam sida thaliba blab si khanguduna mutkhre hopper na muk tos ama kaptuna jaga si koyeng yengakpada kachin amada makhungumba amadi ate kai mayama paichanno leibasi ubada chignana yenglingai police ama muk khangchang changjalagle aduga mai si ju khanglak lakli tawri ngong sida hopper ju khangpre khangmadagi ma ki bakhada leiriba police sida chaikhre nipasana aina ngasai dagi kawdu sarna tabidraba male sarna isadu ipa pakhat piriduna karigino mafam sidagi kari phangage haduna hangli hopper ju chingnaba leibadagi khitang phingna mapanda tholaktuna mafam sida hujima mi khara thigatpa laknaba phone tawkhra makhoi singdu ju tos paidun lao hayu haduna yathang pikre
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯀꯦꯜꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯅꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯋꯤꯜꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯑꯩꯒꯤ ꯃꯔꯨꯞ ꯋꯤꯜꯅ ꯃꯥꯡꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔ ꯃꯥꯏꯛ ꯆꯤꯐꯅ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯂꯤꯗꯨꯗꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯆꯤꯐ ꯍꯥꯏꯔꯤꯕꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯝ ꯍꯣꯄꯔꯕꯨꯅꯤ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯅꯁꯨ ꯊꯤꯖꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯥꯏꯈꯠꯄꯅ ꯐꯒꯅꯤ ꯋꯤꯜꯗꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯝꯃꯒꯅꯤ ꯍꯥꯏꯔꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯑꯗꯨꯅꯅꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅꯤꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯏꯃꯥ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤ ꯕꯥꯔꯕꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯆꯠꯄ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯌꯥꯔꯣꯏ ꯅꯈꯣꯏꯅꯤꯃꯛ ꯆꯠꯊꯣꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯃꯃꯥ ꯀꯦꯔꯦꯟꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯆꯥꯏꯅꯤꯁ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ ꯋꯤꯜꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯤꯉꯩ ꯅꯈꯣꯏꯅꯤꯃꯛ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯏꯃꯥꯒꯤꯗꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯄꯥ ꯇꯦꯠꯅꯁꯨ ꯅꯥꯀꯟꯗꯒꯤ ꯅꯆꯤꯟꯁꯤꯡꯗꯨ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯕ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯅꯦꯟꯁꯤꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯏꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯛꯅꯁꯨ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯥ ꯍꯥꯏꯗꯨꯅ ꯃꯆꯦꯁꯤꯗ ꯆꯩꯔꯛꯂꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯅꯦꯟꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩꯅꯤ ꯋꯤꯜꯒꯤ ꯃꯃꯥꯅ ꯇꯥꯔꯕꯗꯤ ꯀꯔꯤ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯃꯥꯏꯛꯇ ꯂꯥꯟꯖꯔꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯁꯨ ꯈꯤꯇꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯁ꯭ꯇꯦꯞꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯃꯥꯏꯀꯦꯜꯁꯤꯁꯨ ꯈꯪꯍꯧꯗꯅ ꯋꯥꯐꯝꯁꯤꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯦꯔꯦꯟꯒ ꯇꯦꯠꯀꯁꯨ ꯁ꯭ꯇꯦꯞ ꯍꯥꯏꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯃꯥꯏꯀꯦꯜꯅ ꯆꯦꯆꯦꯒꯤ ꯑꯅꯧꯕ ꯕꯣꯏ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯔꯛꯂꯤ ꯅꯦꯟꯁꯤꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯉꯥꯡ ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯪꯈꯠꯅꯔꯛꯄꯁꯤda ꯃꯄꯥ ꯇꯦꯠꯅ ꯁꯥꯎꯅꯕꯗꯤ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯃꯨꯠ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯦꯟꯁꯤꯗꯤ ꯆꯥꯅꯕꯁꯤ ꯆꯥꯔꯝꯗꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯏꯁꯧ ꯂꯥꯡꯅꯔꯛꯄꯁꯤꯗ ꯄꯤꯛꯂꯤꯕ ꯃꯔꯣꯟꯐꯧ ꯊꯣꯛꯇ꯭ꯔꯤꯕ ꯍꯣꯂꯤꯗꯤ ꯃꯃꯤꯠꯁꯤ ꯊꯥꯒꯠꯇꯨꯅ ꯂꯩꯔꯤ ꯃꯃꯥ ꯀꯦꯔꯦꯟꯅꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤ ꯊꯦꯝꯕꯤꯈ꯭ꯔꯦ ꯃꯄꯥ ꯇꯦꯠꯅ ꯑꯃꯨꯛ ꯃꯥꯏꯀꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯔꯕ꯭ꯔ ꯃꯥꯏꯀꯦꯜ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯆꯦꯁꯤ ꯆꯥꯗꯕꯤꯗ ꯍꯧꯒꯠꯈ꯭ꯔꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯥꯏꯛꯅ ꯕꯕꯥꯍꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯑꯩ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯋꯤꯜꯒꯤꯗꯃꯛꯇ ꯈꯟꯗꯦ ꯃꯄꯥ ꯇꯦꯠꯅ ꯅꯠꯇꯦ ꯃꯗꯨꯃꯗꯤ ꯂꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯋꯤꯜꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯥꯏꯀꯦꯜꯁꯨ ꯇꯦꯕꯜꯁꯤꯗ ꯐꯨꯖꯜꯂꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯀꯦꯔꯦꯟꯅꯗꯤ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯦꯠꯅ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯕꯤ ꯆꯥꯅꯕꯁꯤ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯈꯥꯝꯃꯨꯔꯅꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤ ꯀꯦꯔꯦꯟꯁꯨ ꯈꯤꯇꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯗꯤ ꯅꯕꯨꯛ ꯊꯟꯅꯕ ꯌꯦꯟ ꯃꯐꯩꯗꯨ ꯆꯤꯛꯇꯨꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯒ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯗ ꯃꯄꯥ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯃꯪꯒꯤ ꯖꯒꯥꯁꯤꯗ ꯃꯌꯥꯝ ꯆꯪꯗꯅ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯣꯄꯔ ꯑꯃꯗꯤ ꯋꯤꯜ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥꯁꯤꯁꯨ ꯌꯥꯎꯔꯤ ꯍꯣꯄꯔꯗ ꯋꯤꯜ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯩꯒꯤ ꯃꯤꯡ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛ ꯍꯣꯀꯤꯡ ꯃꯦꯗꯜ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥꯅꯤ ꯍꯣꯄꯔꯅ ꯖꯤꯝ ꯍꯣꯄꯔ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯏꯟꯁ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤ ꯍꯩꯅꯗꯕꯗꯒꯤ ꯅꯥꯊꯩꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯑꯣꯖꯥꯗꯨꯅ ꯐꯖꯅ ꯇꯥꯛꯄꯤꯗꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯍꯣꯄꯔꯅ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯔꯝꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥꯗꯨ ꯔꯥꯠꯂꯤꯐ ꯀꯧꯕꯅꯤ ꯍꯥꯏꯔꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯩꯅꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯇꯥꯛꯑꯦ ꯍꯥꯏꯅ ꯇꯥꯏ ꯍꯣꯄꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯦꯔꯥꯁꯨ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯒꯦꯂꯦꯛꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯅꯨꯡꯁꯥꯔꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯐꯥꯎ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯣꯔꯛꯀꯗꯣꯏꯅꯣ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ ꯑꯉꯥꯡꯅꯣ ꯑꯗꯣꯝꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯌꯥꯎꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯣꯄꯔꯅ ꯃꯗꯨꯃꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯕꯞ ꯍꯦꯟꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯁꯨ ꯍꯣꯄꯔꯒꯤ ꯃꯑꯣꯡꯁꯤꯗ ꯈꯤꯇꯪ ꯉꯛꯂꯞ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯍꯧꯔꯦ ꯍꯣꯄꯔꯁꯨ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯃꯁꯤ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯑꯃꯗꯤ ꯁꯤꯖꯟꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯂꯨꯀꯥꯁꯀ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯋꯤꯜꯕꯨ ꯊꯤꯕ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯁꯥꯏꯀꯜꯁꯤ ꯊꯧꯗꯣꯔꯛꯄꯗ ꯃꯆꯦꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤ ꯃꯆꯦꯒꯤ ꯀꯥꯗ ꯀꯥꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯞꯅꯁꯨ ꯃꯥꯏꯀꯦꯜꯕꯨ ꯎꯔꯦ ꯃꯥꯏꯀꯦꯜꯅꯁꯨ ꯁ꯭ꯇꯦꯞꯄꯨ ꯎꯔꯦ ꯃꯥꯏꯀꯦꯜꯁꯨ ꯌꯦꯡꯉꯝꯃꯒ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯕꯤ ꯊꯧꯈ꯭ꯔꯦ ꯁ꯭ꯇꯦꯞꯁꯨ ꯑꯉꯥꯡꯁꯤꯅ ꯎꯠꯊꯣꯛꯈꯤꯕ ꯑꯁꯤꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯔꯤ ꯁ꯭ꯇꯦꯞꯁꯨ ꯍꯧꯖꯤꯛ ꯌꯨꯝꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯅꯦꯟꯁꯤꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤ ꯊꯤꯜꯂꯛꯂꯤ ꯅꯦꯟꯁꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯏꯉꯛ ꯉꯛꯅ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯊꯤꯡꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯦꯞꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏꯔꯤꯛꯇꯨ ꯁꯤꯗ ꯄꯥꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯅꯦꯟꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯞꯅ ꯌꯦꯡꯉꯨꯁꯤ ꯏꯔꯥꯏ ꯂꯥꯏꯗ꯭ꯔꯥ ꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣ ꯍꯥꯏꯗꯨꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ 11 ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯋꯥꯔ ꯌꯥꯎꯕ ꯑꯉꯥꯡꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯣꯇꯦꯜ ꯃꯄꯨ ꯕꯦꯅꯤꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔ ꯄꯤꯖꯔꯤ ꯕꯦꯅꯤꯅ
ꯀꯣꯟ ꯐꯦꯡꯅ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ 11ꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯃꯣꯃꯣꯟꯇꯪ ꯅꯣꯛꯁꯜꯂꯛꯂꯤ꯫ ꯕꯦꯅꯤꯅ ꯅꯪꯅ ꯅꯣꯛꯄꯁꯤ ꯌꯥꯝ ꯅꯨꯡꯁꯤ, ꯑꯃꯨꯛꯀꯁꯨ ꯅꯣꯛꯎ ꯍꯥꯏꯔꯤ꯫ 11ꯁꯨ ꯑꯃꯨꯛꯀ ꯅꯣꯛꯂꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤ꯫ ꯃꯈꯣꯟꯁꯤ ꯇꯥꯕꯗ 11ꯗꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗ ꯕꯦꯅꯤꯅ ꯊꯦꯝꯖꯤꯟꯗꯨꯅ ꯅꯠꯇꯦ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ, ꯃꯈꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯑꯝꯃꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ 11ꯗꯤ ꯃꯁꯥꯁꯤ ꯄꯥꯈꯠꯅꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯕꯦꯅꯤꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯑꯗꯣꯝ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯗꯣꯝ ꯕꯦꯅꯤ ꯍꯦꯃꯟ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ? ꯕꯦꯅꯤꯅ ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛ ꯕꯦꯅꯤꯅꯤ, ꯑꯗꯨꯕꯨ ꯔꯦꯁꯇꯨꯔꯦꯟꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯡ ꯂꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯏꯃꯤꯡ ꯀꯣꯅꯤ ꯐ꯭ꯔꯦꯖꯔ, ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯦꯁꯅꯤ꯫ ꯕꯦꯅꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯣꯝꯕꯨ ꯑꯩꯅ ꯁꯛ ꯈꯪꯖꯔꯨꯗ꯭ꯔꯦ, ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤꯁꯤ ꯅꯨꯡꯗꯥꯡꯗ ꯊꯧꯕꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯏꯪ ꯇꯞꯅ ꯂꯥꯛꯄꯅꯤ꯫ ꯕꯦꯅꯤꯅ ꯑꯩꯅꯗꯤ ꯑꯉꯥꯡꯁꯤꯗ ꯑꯗꯣꯝꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ, ꯃꯔꯝꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤ ꯈꯔ ꯊꯥꯒꯠꯄꯒꯨꯝꯅ ꯎꯏ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯈꯠꯄꯤꯒꯅꯨ, ꯑꯩ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ, ꯑꯉꯥꯡꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯕꯦꯅꯤꯗꯤ ꯀꯔꯤꯝ ꯈꯪꯖꯗꯕꯅꯤꯅ ꯋꯥꯔꯤꯁꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯪꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯨꯡꯁꯤꯗ ꯅꯨꯄꯤꯁꯤꯅ ꯕꯦꯛꯇꯒꯤ ꯁꯦꯂꯦꯟꯁꯔ ꯌꯥꯎꯔꯕ ꯄꯤꯁꯇꯣꯜ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯕꯦꯅꯤꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤꯡꯁꯤ 11 ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯁꯨ ꯎꯕꯗꯒꯤ ꯃꯁꯥꯁꯤ ꯄꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯍꯣꯇꯦꯜꯁꯤꯗ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ 11ꯁꯨ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯁꯨ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯕ꯭ꯔꯦꯅꯔꯒꯤ ꯃꯤ ꯈꯔꯅꯁꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯣꯝꯗ ꯕ꯭ꯔꯦꯅꯔꯅ ꯃꯅꯨꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈꯤꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯉꯁꯥꯏ 11ꯗ ꯊꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯂꯩꯃꯥꯏꯗ ꯂꯣꯡꯗꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯕ꯭ꯔꯦꯅꯔꯅ ꯃꯅꯤꯡꯂꯣꯝꯁꯤ ꯐꯥꯎꯗꯣꯔꯛꯇꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ 11ꯁꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯛꯀ ꯂꯨꯀꯁꯀ ꯗꯁꯇꯤꯟꯒ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯃꯥꯟꯅꯕ ꯋꯤꯜꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯋꯤꯜꯒꯤ ꯁꯥꯏꯀꯜ ꯐꯪꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯈꯣꯡꯗꯨꯅ ꯅꯣꯡ ꯇꯥꯔꯛꯄꯁꯨ ꯍꯧꯔꯦ꯫ ꯁꯨꯛꯂ ꯃꯝꯂꯕ ꯎꯃꯪꯁꯤ ꯎꯕꯗ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛꯁꯨ ꯅꯣꯡꯁꯨ ꯈꯔ ꯇꯥꯔꯛꯄ ꯍꯧꯔꯦ, ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯁꯤ ꯇꯥꯟꯅ ꯂꯥꯛꯀꯩ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯌꯨꯝꯗ ꯍꯟꯒꯗꯣꯔꯤꯕꯅꯣ, ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ, ꯇꯧꯕꯇꯕꯨ ꯄꯨꯟꯅ ꯂꯩꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪꯁꯤꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯦꯟꯁꯤꯒ ꯁ꯭ꯇꯦꯞꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯦꯟꯁꯤꯒꯤ ꯀꯥꯁꯤꯗ ꯁ꯭ꯇꯦꯞꯅ ꯁꯥꯏꯟꯁꯀꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯁ꯭ꯇꯦꯞꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯔꯣꯃꯥꯟꯁ ꯇꯧꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯃꯉꯣꯟꯗ ꯍꯪꯅꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯁ꯭ꯇꯦꯞꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯒꯁꯤ ꯑꯔꯤꯕ ꯐꯣꯇꯣ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯋꯤꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯖꯣꯏꯁꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯦꯟꯗꯗꯨꯅ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯃꯆꯥ ꯑꯅꯤꯁꯤ ꯐꯖꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ꯫ ꯖꯣꯅꯥꯊꯟꯁꯨ ꯃꯅꯥꯎꯄꯥ ꯋꯤꯜ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛꯅ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯄꯦꯟꯗꯗꯨꯅ ꯀꯞꯂꯤ꯫ ꯖꯣꯏꯁꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯋꯤꯜ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯊꯥꯖꯩ, ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏꯅꯤꯃꯛ ꯍꯧꯖꯤꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯋꯤꯜꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯖꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯐꯣꯟꯁꯤ ꯄꯥꯏꯈꯠꯄꯗ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯃꯤꯒꯤ ꯃꯃꯤꯡꯁꯤ ꯀꯧꯗꯨꯅ ꯍꯪꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯂꯤ꯫ ꯖꯣꯏꯁꯁꯨ ꯃꯆꯥ ꯋꯤꯜꯒꯤ ꯁꯣꯔ ꯈꯨꯍꯣꯟꯅꯤ ꯈꯪꯉꯛꯄꯗꯒꯤ ꯋꯤꯜꯕꯨ ꯀꯟꯅ ꯀꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤ ꯈꯣꯟꯖꯦꯜꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯏꯁꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯑꯃꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯦꯂꯤꯐꯣꯟꯁꯤ ꯃꯩ ꯍꯧꯔꯛꯇꯨꯅ ꯆꯥꯛꯈ꯭ꯔꯦ꯫ ꯖꯣꯏꯁꯁꯨ ꯃꯈꯨꯠꯇ ꯀꯔꯦꯟ ꯆꯤꯡꯕꯗꯒꯤ ꯐꯣꯟꯁꯤ ꯊꯥꯗꯗꯨꯅ ꯃꯆꯥ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯅꯁꯨ ꯐꯣꯟꯁꯤ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕꯗ ꯐꯣꯟꯁꯤ ꯄꯨꯔꯥ ꯆꯠꯈꯤꯗ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕ ꯐꯣꯟꯗꯨ ꯋꯤꯜꯂ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯃꯥ ꯖꯣꯏꯁꯁꯨ ꯀꯞꯅ ꯃꯥꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯃꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯃꯥ ꯖꯣꯏꯁꯅ ꯀꯞꯅ ꯑꯗꯨꯃꯛ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ, ꯁꯨꯞꯅꯒꯤ ꯁꯣꯔ ꯃꯈꯣꯟ ꯈꯛꯇ ꯇꯥꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯇꯤ ꯍꯧꯖꯤꯛ ꯀꯞꯄꯅ ꯍꯦꯟꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯅꯁꯨ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯅ ꯎꯃꯪꯒꯤ ꯖꯒꯥꯁꯤꯗ ꯃꯥꯏꯛꯀ ꯂꯨꯀꯁꯀ ꯗꯁꯇꯤꯟꯒꯁꯤ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯊꯛꯇ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ꯫ ꯑꯉꯥꯡ ꯑꯍꯨꯝꯁꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯃꯥꯟꯅꯕ ꯋꯤꯜꯒꯤꯗꯃꯛ ꯎꯃꯪꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯗꯁꯇꯤꯟꯅ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯄ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯪꯗꯕ ꯑꯁꯤꯗ ꯍꯟꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯤ꯫ ꯂꯨꯀꯁꯅ ꯗꯁꯇꯤꯟ ꯅꯪ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯗꯤ ꯍꯜꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯗꯁꯇꯤꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯥꯏꯐꯅꯕꯅꯤ, ꯑꯁꯤꯡꯕ ꯃꯤꯅ ꯍꯥꯏꯒꯗꯕ ꯈꯟꯒꯗꯕ ꯋꯥꯐꯝꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯀꯁꯅ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯗꯤ ꯃꯤꯀꯤ ꯊꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯗꯁꯇꯤꯟꯅ ꯀꯔꯤꯒꯨꯝꯕ ꯋꯤꯜꯗꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯑꯍꯟꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯐꯥꯈꯤꯅꯤ, ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ, ꯑꯩꯅ ꯈꯟꯕꯗ ꯊꯕꯛꯁꯤ ꯃꯥꯏꯛ ꯑꯉꯥꯎ ꯐꯩꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯛꯅ ꯗꯁꯇꯤꯟꯅ ꯉꯥꯡꯂꯤꯕꯁꯤ ꯈꯥꯝꯗꯨꯅ ꯉꯥꯛꯇꯪ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯗꯁꯇꯤꯟ, ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈ꯭ꯔꯦ, ꯅꯈꯣꯏꯁꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯄꯨꯟꯅ ꯇꯥꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯅꯥ ꯃꯔꯛꯁꯤꯗ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯈꯠꯅ
ꯄꯥꯏꯔꯤꯕ ꯇꯣꯁꯁꯤꯡꯁꯤ ꯇꯣꯏꯅ ꯄꯪꯀꯥꯞꯇ ꯀꯥꯞꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯌꯥꯝ ꯅꯛꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯩꯁꯟꯗꯨꯅ ꯇꯣꯁꯁꯤ ꯀꯥꯞꯄꯨꯕꯗ 11 ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯅꯣꯡ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ 11ꯗ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ episode ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ